Lengak suspension of operation CHATNARIBA kuki lalabu singi lusing basinga Bharat lengak MEEHUTSHING ngasi New Delhi da unaduna wari SANNAKHRE. Hiram masigi matang MAMI TV na phanga pawgi matungina di wari sanaba aduda kuki national organization KNO gi maikei dagi lup adugi lusingba Dr. Silent Hawkip aduga United People Front ki maikei dagina Kethios Zomi amadi Joshua Saruyaki. Bharat lengak ki maikei dagina Ministry of Home Affairs ki official ani Saruyaki. Wari sanaba aduda Manipur lengak ki maikei dagi mute yaukibra natragana yaukidabra haibadu sapchana khangma ngamdre. Panbe yabadi kumja lising ani kungumdagi Mars amada maikei ohumgi oina suspension of operation CHATNABA khujek pinakibani. Khujek pinaba aduda su CHATNABagi mathang sahi gi February kunga mapan phawbu oikibani. Madugi yana seronado official oina sahi asigi February anida maikei ohumgi oina amuk hana su sangdoknaba khujek pinakibani. Hariba khudyak pinakiba adu official oiba seron ngarang khaktamak social media da thadorkibani. Nakalamuram ngasi United People Front UPF amadi the Kuki National Organization KNO gi mihut kangbuga center lengak New Delhi da ngasi wari sanakiba adu mai pak pagaloina na separate administration gi demand mai pak naba ngasi santi gi wakat mi pam na center lengak ta takshingtre. Kangpokpi district ki gamgi fai da satakiba mi pam aduda we support UPF and KNO in the talks declare separate administration for the Kuki Jaw people. We have decided to live separately, no turning back, separate administration, the only permanent solution. Gallo refis of the Kuki Jaw women Hain Eva banner Amadi placard sing Sizinaki Heidi.